Hello guys, welcome back to my channel. Channel में हम बताऊँ नौकरी असीगी वीडियो जो किन्होंने इमानव सिंह दा कॉल दरगा फोन दरगा प्रांग तो बदम ने बात का प्रांग से कमाई तो करने हादो मैं हम दाहिजे के प्रांग से इन्हें इमानव उन्हें कोदम कॉल तोड़ने वो को दुका एक कॉल तोड़गा मैंने कॉल पैसा लगा अंदर आई कहीं घूम दबी को किन्हों तो बगी फार्ट तो बगी साउंड दे तुम ताहले लेदने बदम ताहले लेदने बाद मोई रिएक्शन तो कमाई तो गी यंगे सी प्रांग से माई पाई पा के भी यंगे जिम्या आहान बरा इमानव तो बजे तो अहमसे सिदा तौर इमानव नौगा मखोन चेक तौगे then सिम खोजी तौगे jadi हाँ इमानव तौगे Tadre, kamu tuh. Không kể tadre, một cái tôi chỉ một cái không cái tôi gì vậy? Mana itu? Hai, mana itu? Hai, ini pada mana? Đây là tôi phải gitu nih. Ya. Aga mai prang ni dah hidup lagi kamu anda. Avinas. Hai, itu kan mana? Prang tu ni jangan anda. Wah. Itu hai. Makon nama di tabra. Kai kagak di tabra. Perut tahu makon tabra ba. As, thank you lah. Mùi thuốc với một khuẩn gì nữa đó. Yang kan tadi mandi. Terus pernah speaker thado koi ni. Atai kana tau gì gai bo. Atai udah tau gì. Này ông nói ông tao rồi.
ꯃꯊꯪꯁꯤꯗꯤ ꯀꯅꯥ ꯇꯧꯁꯤꯒꯦ ꯀꯩꯅꯣꯒꯤ ꯑꯩ ꯉꯍꯥꯟ ꯅꯨꯄꯤ ꯆꯦꯟꯕꯒꯤꯗ ꯇꯧꯈꯤꯕ ꯏꯃꯥꯟꯅꯕꯗꯣ ꯄ꯭ꯔꯥꯡ ꯇꯧꯈꯤꯕꯗꯣ ꯑꯗꯨ ꯇꯧꯁꯤ ꯁ꯭ꯄꯤꯀꯔꯁꯦ ꯊꯥꯡꯖꯟꯗ ꯌꯥꯗꯦꯕ ꯃꯣꯏꯗꯤ ꯇꯥꯗꯦꯕ ꯐꯣꯟꯁꯨ ꯃꯩ ꯌꯥꯎꯗ꯭ꯔꯤ ꯆꯥꯔꯖ ꯈꯛ ꯇꯧꯔꯤꯅ ꯑꯗꯨꯝ ꯃꯥꯁꯦ ꯔꯤꯡꯇꯣꯟꯁꯦ ꯀꯩꯅꯣ ꯇꯧꯕ ꯍꯤꯟꯗꯤꯒ ꯌꯥꯎꯋꯦꯗꯅꯀꯣ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯃꯥꯁꯦ ꯑꯩꯅ ꯄ꯭ꯔꯥꯡ ꯇꯧꯃꯟꯗꯅ ꯃꯥꯁꯦ ꯑꯇꯣꯞꯄ ꯑꯣꯏ ꯇꯧꯔꯁꯦ ꯃꯥꯁꯦ ꯁꯨꯝ ꯄ꯭ꯔꯥꯡ ꯇꯧꯃꯟꯗꯅ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯑꯇꯣꯞꯄ ꯏꯃꯥꯟꯅꯕ ꯀꯩꯅꯣꯗ ꯅꯨꯄꯤꯗꯣ ꯑꯣꯏ ꯇꯧꯔꯁꯤ ꯅꯨꯄꯤꯗ ꯅꯨꯄꯤ ꯇꯧꯁꯤꯔ ꯅꯨꯄꯥ ꯇꯧꯁꯤꯔꯅꯦ ꯅꯨꯄꯤꯁꯨ ꯀꯣꯟꯅ ꯇꯧꯔꯒꯦꯗ ꯑꯇꯣꯞꯄꯗꯩ ꯇꯧꯔꯒꯦꯀꯣ ꯅꯨꯄꯥꯗꯩꯅ ꯑꯁ ꯁꯤ ꯄ꯭ꯔꯥꯡꯁꯦ ꯃꯈꯣꯟꯁꯦ ꯀꯩꯅꯣ ꯃꯥꯟꯗ꯭ꯔꯕ ꯀꯩꯅꯣ ꯈꯪꯗꯦ ꯑꯝꯇ ꯌꯥꯗ꯭ꯔꯦꯕ ꯃꯈꯣꯟꯁꯦ ꯃꯥꯟꯗ꯭ꯔꯕ ꯃꯥꯜꯂꯤ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗꯀꯣ ꯀꯩꯅꯣ ꯇꯧꯔꯒꯦ ꯃꯈꯣꯟꯁꯦ ꯍꯥꯏꯗꯤ ꯏꯁꯄꯤꯀꯔꯗ ꯅꯠꯇꯕꯤ ꯐꯣꯟꯁꯦ ꯃꯩꯁꯨ ꯑꯝꯇ ꯀꯩꯅꯣꯁꯦ ꯑꯩꯁꯦ ꯀꯩꯅꯣꯅꯦꯕ ꯑꯍꯨꯝꯅꯦꯕ ꯁꯤꯖꯤꯟꯅꯩꯁꯦ ꯐꯣꯟ ꯑꯃꯁꯤꯗ ꯅꯝꯃꯦ ꯐꯣꯟ ꯑꯃ ꯁꯤ ꯄꯥꯏꯔꯦ ꯐꯣꯟ ꯑꯃꯅ ꯁꯤꯗ ꯑꯃꯁꯤ ꯃꯩ ꯌꯥꯎꯗ꯭ꯔꯕ ꯑꯗꯨꯅ ꯑꯇꯩꯁꯦ ꯑꯅꯤꯁꯤꯗꯤ ꯀꯩꯅꯣ ꯇꯧꯅꯦꯕ ꯃꯈꯣꯟ ꯈꯔ ꯍꯧꯕ ꯐꯣꯟꯅꯦꯕ ꯑꯗꯨꯅ ꯃꯈꯣꯟꯁꯦ ꯁꯤꯗ ꯇꯧꯕꯗꯣ ꯐꯣꯟꯁꯤꯗ ꯅꯝꯕꯔꯁꯤ ꯏꯃꯥꯟꯅꯕ ꯂꯣꯏ ꯌꯥꯎꯔꯕ ꯑꯗꯨꯏꯅꯦꯕ ꯐꯔꯛ ꯇꯥꯅꯩ ꯑꯗꯨꯅ ꯃꯊꯪꯗ ꯐꯖꯅ ꯄ꯭ꯂꯥꯟ ꯇꯧꯔꯒ ꯀꯩꯅꯣꯗꯣ ꯁꯤ ꯄ꯭ꯔꯥꯡꯁꯦ ꯀꯩꯅꯣ ꯇꯧꯅꯕ ꯁꯛꯁꯦꯁ ꯑꯣꯏꯅꯕ ꯑꯩ ꯑꯗꯨꯝ ꯇꯧꯔꯒꯦ ꯑꯗꯨꯅ ꯉꯁꯤꯗꯃꯛꯇꯗꯤ ꯃꯌꯥꯝꯗꯒꯤ ꯀꯥꯏꯅꯗꯕꯒꯤ ꯑꯌꯥꯕ ꯂꯧꯖꯔꯤ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯕꯥꯏ